Taranipan suba Lok Sabha Mikhalga Mari Leidana Hapta Kangjaibungdang ngasi numidang wairam pangthokadawriba BJP gi election campaign da lebak asigi Union Home Minister Amit Shah wa nganggadawri. Pung kharagi oina lakpa khongchet asida Union Home Minister Amit Shah na BJP Manipur Pradesh ki nauna semjin sajiliba Thambal Sanglen gi office so inaugurate torongani. Union Home Minister Nam Imphal gi Bir Gandrajet International Airport ta hek thunglabuga Chief Minister Nongthombam Biren Lengaki Minister amasung MLA Singh BJP Manipur gi President A Sarda amade atai makok thongba karyakarta Singh na taramna okre mafam adudagi hapta Kangjaibuang tamna laklaga miyam gi mifam amada saruk yari Miyam gi mifam aduda Taranipan suba Lok Sabha Mikhalda Inner Manipur Parliamentary Constituency da BJP gi mirep Minister TH Basantakumar amasung Outer Manipur Parliamentary Constituency da BJP na saugatliba NPF ki mirep Timothy Jimik ki election campaign ga mari leinada Amit Shah na mahaki oiba wafam sing miyam da thamgane Chief Minister Nongthombam Biren yauna pangthokadawriba miyamgi mifam aduda Lengaki Minister MLA amadi BJP Manipur Pradesh ki President A Sarda yauna party ki bakok thongba karyakarta sing so saruk yagane mifam aduda Chief Minister Nongthombam Biren amasung BJP Manipur ki President A Sarda so wangangane Miyamgi mifam adu loiraba matung Union Home Minister Amit Shah nitai pachutekta laiba Thambal Sanglen gi damak hapta Kangjaibuang thadokani Loinana mafam aduda nauna semjin sajilba Thambal Sanglen gi office sangaraba matung BJP Manipur Pradesh ki karyakarta singda khuchinaramgane Thambal Sanglen gi thauram adu loiraba matung Amit Shah New Delhi gi damak nungthal pung 3 kunrum taba adwaida Imphal gi Bir Gandrajet International Airport thadokani haire Panba yabade Union Home Minister Amit Shah gi Manipur khongchet ka mari leinada hapta Kangjaibuang gi akoiba amasung mahakna chatkadaba lambi paring singda security gi akanba chection thawrang lokhatuna leiribane masigi sarugama oina andro parking da famba kaithal ayuk anganba da ngaihak famnarabaso makhatana famhankide Union Home Minister Amit Shah gi Manipur khongchet asina tha 18 hena lamdam asida thokliba irang asigi waroisin oigadaba karamba khongthang lokhatuna miyamda mahausa gi punsida tangdu leitana karamba matamda leiba fangan ge haibase miyamna hangnaba wafam amadi oire